ahad madem no maruoiba update aba kangla paudagi lekhuchege Rahul Gandhi ne Lok Sabha da Manipur gi matangda takhatkre Taragnipan suba Lok Sabha gi ngasi opposition gi lusing basing oiriba Congress ki MP Rahul Gandhi da hojik Manipur da thokliba wathuk asiga mari lena Prime Minister Modi gi pukning sinsindun wang kaya hangdun takhatkre Rahul Gandhi ne ngasi Lok Sabha da Prime Minister gi pukning sinsindun pukhat ki wafam sing adudi Manipur civil war thokale Prime Minister ngasi pawu Manipur da sate Manipur India gi part na tabra haiba wang hangki mahakna makha taraduna mitmang da aikoi gi isa isu sing Hanabada yengduna laire haina su maral sirki baga loina hojik oiriba Manipur gi phibam taraina lopam thokte haina su Rahul Gandhi na akan bo wafam sing thamduna Lok Sabha da takhatkre aduga mathangi update asna pandum degi lokachege Manipur gi su loisna ba awang bathak ta khanari JP Nadda BJP National President JP Nadda ga BJP Manipur Pradesh ke President Esarda BJP MLA ke Sipomsa amade BJP Manipur gi General Secretary ke Sarat Kumar no unuduna Manipur gi hojik oiriba isu ki matang du wari sanakre hairi pawgi likhun amagi matung ina wari sanaba du BJP National President JP Nadda gi mekai degi Manipur thoklibi irang asi laksin duna athuba da mahusa gi punsida hanjil hakna ba awang bathak ta khanna ba haure haiba wafam mihut kangbu adu da phangdorak paga loinana athuba matam da Manipur gi isu loisalagani haiba gi thaja basu piraki haire aduga mathangi update asina jiribam gi Jakur Dorda mitai gi yum ama mai tharamle Jiribam district ki Berobekra police station gi manung chanba Jakur Dor part 2 da laiba mitai gi yum ama sakang da basing na mai tharamle yum mai tharamba adu fox na kan mong da yaning da phongdorgli thaudoga sing arang numidang pung 8 minute kunga manga rom tabada thokibani mai tharamli ba yum adu khul asida gi haisnam premsan sahi yankai ga taruk ko bomyo amagini police tagi pangbu pawda yum adu Berobekra police station da makha pangna kilometer Makai rum setlaga leibani mai tharambagi pau phangba de Berobekra police station gi ngasi Suresh ki kangbu ama khonglai thuna sangsin dona mai kanki lebak phabadi yum adugi saksang gi saruk khapa maina saklam ba horom badi kudak takanduna sauna mahilang pokthoklam bodagi kanbangam hoki thaudok aduga mari lena police na case am lokotuna thijan ba hokre hairi amarom de Jiribam district Berobekra sub division gi manung chanba Jakurdor part 2 de leiba haisnam premsan maitai gi yum ama masakang da music na mai tharambagi thawang asoba loktuna ba amani haina Federation of Civil Society Organization Fox na Taduruk Paserol amana hari Loop amagi Information and Public Relations Secretary Neris mangang Taduruk Paserol aduna Berobekra Police Station de meter sadar kaktamak lap na laibang fam asida laiba yung mai tharambagi thawang asi kukida taba atopa purup sing amadi mitai anigi marakta anauba conflict ama nauna thokan na basin ba asoba lawtuna bani maram di mafam asi kuki purup ki music sanglak na mai thaba ngambagi oithokpa leite State Force amadi CFPF sing laina asigumba terrorism gi thawang chathaliba asi angak popawi Zero aduna makata aduna Jiribam da laiba State Force ki official sing amadi CFPF ki official sing ga force ker na mifam banghukna khana ki balai raga su Jiribam da leptana mitai singi yum mai tharagliba asigi thaudang State Force amadi CFPF sing na pufam thogi asigumba terrorism ki thawong chathabada yengduna lairiba India lenga ki mathak Manipur gi miyamna khangba ngambagi pangal loiraktuna phirep ama miyamna lorok loi haningai leite haire aduga mathangi update asna Rahul Gandhi ki paukhum piki deba asna PM Modi na Manipur ki irang asi thokan bani takle ke mega chandra Congress ki lusing Rahul Gandhi na Manipur gi isu ki matang danga si parliament de pukhat ki wafam sing paukhum amata prime minister na piki deba asna Manipur gi irang asi Modi lenga thokan bani haib gi chapsa ba khudam oire haina MPCC ki president ke mega chandra na phongdorli loina Rahul Gandhi ne pukhat ki wafam asi gi asobo impact soitana laigani hairi Congress ba da paumi sing ko unaba amada mega chandra na makhatara duna parliament gi ngasi pangthok ki president speech ki motion of thanks to opposition leader Rahul Gandhi na PM Modi amasung union cabinet minister sing gi manung da Manipur gi wathok loisna ba hangki bo hang sing gi paukhum amata ruling party mai ki digi pibangam kide loina sahi helaba irang asi hojik fawo loisna ba thap amata paikatana lairiba si Manipuri India gi saruk amanatra baran haina tongan bo hang kaya hangbada paukhum amata phangkida ba haiba silenga kasigi yamna ikai ningai ni haina phungduki loina na prime minister na Manipur gi matang da hojik fawo wa amata ngang juba singang biyu amasung Manipur da satuna irang asi loisna na bhotna biyu haiba yauna Rahul Gandhi na Manipur gi damak tongafam kaya pukhat ki bagi damak tamyam gi mahut chenduna ke mega sandra nungai phungduki amarom da Manipur da hojik pali balenga asi Manipur ki political history da khwaide gi son balenga amani center na pham mu hair ga pham lep pu hair ga lep balenga asi gi makha da solution pura kani thajadre haina so mahang na phongdorgli paumi sing na hangbo hangi pau khumpi radun ke mega center na high chief minister en pire na Manipur gi su asi Modi gi hum so balenga ki chama desh program gi priority list ta yauri athu bad Manipur gi rang loisilaba yai hairiba asi thajaningai oide sahi ama hena irang asi loisinba ngamdaduna lagnab leba asi makhata na miyam na thajaba thamningai oide Manipur gi su asi ka solution paknaba Congress party na hanba leitana thaudang loduna hona khigani sathariba parliament session asdasu Congress ki atopa states ki MP sing matam piraklabadi
ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯗ ꯃꯇꯝ ꯄꯤꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫